ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕꯅꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛꯁꯤꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ ꯍꯁꯤꯅꯥ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯕꯨꯡꯒ ꯊꯦꯡꯅꯩ꯫ ꯋꯥꯍꯤꯞꯁꯨ ꯃꯆꯟꯕꯨ ꯎꯕꯗ "ꯑꯕꯦꯝꯃ", ꯍꯁꯤꯅꯥꯁꯨ ꯃꯈꯣꯜꯗꯨ ꯈꯖꯤꯛ ꯇꯞꯅ "ꯀꯩ ꯍꯥꯏꯒꯦ ꯏꯆꯥꯎ?" "ꯏꯆꯧꯅ ꯉꯔꯥꯡ ꯍꯥꯏꯕꯁꯤꯡꯗꯣ ꯅꯪ ꯁꯥꯎꯒꯅꯨ꯫ ꯏꯆꯟꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯃꯟꯕꯩ ꯍꯥꯏꯕꯅꯤ꯫ ꯃꯨꯁꯂꯤꯝ ꯁꯃꯥꯖꯄꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯑꯗꯨꯒ ꯃꯩꯇꯩ ꯅꯨꯄꯥꯗꯨꯅꯁꯨ ꯅꯪꯕꯨ ꯀꯩꯁꯨ ꯂꯧꯕꯤꯔꯣꯏ꯫ ꯃꯄꯥ ꯃꯃꯥꯗꯨꯅꯁꯨ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯣꯏ꯫ ꯃꯃꯧ ꯑꯣꯏꯕꯗꯨꯗꯤ ꯊꯝꯕꯨ ꯊꯝꯈ꯭ꯔꯣ, ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯐꯥꯎ ꯅꯪꯕꯨ ꯀꯥꯍꯟꯅꯤꯡꯂꯣꯏ." ꯍꯁꯤꯅꯥ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ, ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯋꯥꯍꯤꯞꯅ "ꯑꯕꯦꯝꯃ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯁ꯭ꯀꯨꯜꯗꯣ ꯐꯖꯅ ꯆꯠꯂꯨ." ꯍꯁꯤꯅꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯐꯝꯗꯨꯗꯩ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯋꯥꯍꯤꯞꯁꯨ ꯃꯆꯟꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ "ꯑꯩꯒꯤ ꯏꯆꯟꯗꯤ ꯃꯨꯁꯂꯤꯝ ꯃꯈꯣꯏꯒꯤ ꯄꯥꯈꯪꯒ ꯆꯥꯎꯅ ꯅꯤꯀꯥ ꯁꯣꯟꯒꯅꯤ." ꯁ꯭ꯀꯨꯜꯗꯅꯤ ꯁꯨꯌꯦꯟꯁꯅꯥ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯒ ꯍꯁꯤꯅꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯁꯤꯅꯥꯁꯨ ꯔꯤꯍꯥꯅꯥꯒ ꯂꯣꯏꯅꯅ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯌꯦꯟꯁꯅꯥꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯍꯁꯤꯅꯥ ꯇꯞꯅ "ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ" ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯁꯨꯌꯦꯟꯁꯅꯥꯒꯤ ꯄꯥꯎꯈꯨꯝꯒꯤꯗꯃꯛ ꯑꯃꯨꯛ ꯉꯥꯏꯗꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯨꯌꯦꯟꯁꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗꯦ, ꯆꯪꯈ꯭ꯔꯕꯤ ꯍꯁꯤꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯔꯤꯍꯥꯅꯥꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯍꯁꯤꯅꯥꯅ ꯇꯝꯕꯗꯒꯤ ꯈꯪꯕꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯍꯁꯤꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ "ꯍꯣꯔꯦꯟ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ." ꯄꯨꯡ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯨꯌꯦꯟꯁꯅꯥ ꯑꯃꯗꯤ ꯍꯁꯤꯅꯥ ꯁ꯭ꯀꯨꯜꯒꯤ ꯔꯨꯐꯇꯣꯞꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯨꯌꯦꯟꯁꯅꯥꯅ "ꯅꯣꯏꯒꯤ ꯏꯆꯧꯅ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯕꯅꯣ?" "ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯅꯪꯒ ꯂꯥꯞꯊꯣꯛꯅꯔꯣ ꯍꯥꯏꯕ ꯅꯠꯇꯅ." "ꯅꯪꯁꯨ ꯂꯥꯞꯊꯣꯛꯅꯔꯒꯦ ꯈꯜꯂꯕ꯭ꯔꯥ?" "ꯈꯟꯗꯦ, ꯈꯟꯒꯦꯅꯁꯨ ꯈꯟꯗꯦ, ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯂꯥꯞꯊꯣꯛꯅꯈꯤꯕꯁꯨ ꯌꯥꯏ." ꯍꯁꯤꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯨꯌꯦꯟꯁꯅꯥ ꯁꯥꯎꯅ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞ "ꯈꯟꯗꯦꯁꯨ ꯍꯥꯏꯕ, ꯑꯗꯨꯒ ꯂꯥꯞꯊꯣꯛꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯕ, ꯁꯤꯗ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯀꯩꯅꯣ?" ꯃꯥꯅ ꯍꯥꯏꯔꯤꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯍꯁꯤꯅꯥꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ "ꯏꯆꯧꯅ ꯍꯥꯏ ꯑꯩꯁꯦ ꯏꯁꯥꯒꯤ ꯃꯁꯛ ꯈꯪꯖꯗꯦ, ꯑꯩꯁꯦ ꯃꯨꯁꯂꯤꯝ ꯅꯤꯉꯣꯜꯅ ꯍꯥꯏ." "ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯅꯥꯛꯇ ꯊꯥꯡ ꯊꯝꯗꯨꯅ ꯅꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩ ꯂꯥꯞꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯨꯌꯦꯟꯁꯅꯥ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯁꯤꯅꯥꯗ ꯐꯨꯔꯒꯦ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯏ꯫ ꯍꯁꯤꯅꯥꯁꯨ ꯃꯇꯧꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯁꯨꯌꯦꯟꯁꯅꯥ ꯍꯁꯤꯅꯥꯗ ꯐꯨꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠꯇꯨ ꯊꯥꯡꯊꯔꯒ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯅ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ "ꯅꯪꯃꯛꯅ, ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯊꯥꯖꯅ ꯊꯝꯖꯕ ꯅꯪꯃꯛꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯅꯤꯀꯣ? ꯊꯥꯖꯔꯨꯗꯕꯅꯤ ꯑꯁꯨꯝꯅ." ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ꯫ ꯍꯁꯤꯅꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯌꯦꯟꯁꯅꯥꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯂꯒ ꯃꯃꯤꯠꯇ ꯃꯛꯄꯤ ꯁꯤꯟꯊꯅ "ꯑꯩꯒꯤ ꯋꯥꯁꯦ ꯂꯣꯏꯕ ꯐꯥꯎ ꯇꯥꯈꯨꯑꯣ, ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯇꯧꯁꯦ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯤꯌꯦ." ꯁꯨꯌꯦꯟꯁꯅꯥꯁꯨ ꯍꯁꯤꯅꯥꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯇꯨꯅ "ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤꯕꯅꯣ?" "ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕꯅꯤ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯉꯛꯁꯝꯗ ꯊꯥꯡ ꯊꯝꯗꯨꯅ
ꯅꯠꯇ꯭ꯔꯒ ꯉꯛꯇ ꯊꯧꯔꯤ ꯀꯣꯡꯒꯣꯏꯅ ꯂꯥꯛꯁꯤꯟꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯌꯥꯔꯣꯏ, ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ. ꯍꯥꯏꯔꯛꯂꯕꯗꯤ ꯑꯩ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯅꯣꯛꯅ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯅꯤ. ꯃꯔꯝꯗꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯂꯣꯏ, ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯗꯕꯁꯨ ꯉꯝꯂꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯁꯤꯅꯥ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ. ꯁꯨꯋꯦꯟꯁꯅꯥꯁꯨ ꯃꯈꯨꯠꯇꯨꯅ ꯍꯁꯤꯅꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯅꯪꯅ? ꯍꯁꯤꯅꯥ ꯅꯨꯡꯁꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯛꯏ. ꯃꯊꯥꯗ ꯂꯩꯔꯤꯕꯤ ꯃꯥꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯨꯋꯦꯟꯁꯅꯥꯁꯨ. ꯍꯁꯤꯅꯥ, ꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯂꯣ. ꯍꯁꯤꯅꯥ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ. ꯁꯨꯋꯦꯟꯁꯅꯥꯁꯨ ꯃꯈꯨꯠꯇꯨꯅ ꯍꯁꯤꯅꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ. ꯇꯩꯊꯣꯛꯄꯤꯅꯕ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯤꯔꯥꯡ ꯃꯥꯁꯨ ꯂꯦꯞꯄ ꯂꯩꯇ ꯑꯁꯨꯝ ꯁꯤꯟꯊꯔꯛꯂꯤ. ꯃꯇꯧꯗꯨꯗ ꯁꯨꯋꯦꯟꯁꯅꯥꯅ ꯇꯞꯅ ꯅꯨꯡꯁꯤꯅ, ꯀꯞꯀꯅꯨ ꯀꯞꯆꯦꯠꯄꯤ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ. ꯍꯁꯤꯅꯥꯁꯨ ꯀꯞꯅꯤꯡꯕꯗꯨ ꯋꯥꯅ ꯈꯪꯖꯤꯜꯂꯝꯃꯤ. ꯁꯨꯋꯦꯟꯁꯅꯥꯅ ꯑꯃꯨꯛ, ꯑꯩꯗꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯄꯁꯨ ꯉꯝꯂꯣꯏ, ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯂꯣꯏ, ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯗꯕꯁꯨ ꯉꯝꯂꯣꯏ. ꯃꯔꯝꯗꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯅꯪꯒ ꯂꯥꯞꯅꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯁꯤꯅꯥ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯁꯨꯋꯦꯟꯁꯅꯥꯒꯤ ꯃꯆꯤꯟꯗ ꯃꯦꯟꯗꯨꯅ, ꯄꯟꯒꯅꯨ, ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯄꯟꯒꯅꯨ. ꯑꯩꯒꯤꯗꯃꯛ ꯁꯤꯕꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤꯗꯃꯛ ꯍꯤꯡꯕꯤꯌꯨ. ꯁꯨꯋꯦꯟꯁꯅꯥ ꯃꯃꯣꯟ ꯅꯣꯛꯆꯩ. ꯍꯁꯤꯅꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯈꯔ ꯅꯣꯟꯊꯔꯛꯂꯒ ꯍꯁꯤꯅꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯃꯆꯤꯟꯗꯨ ꯊꯦꯡꯂꯛꯏ. ꯍꯁꯤꯅꯥꯁꯨ ꯇꯞꯅ, ꯑꯗꯣ ꯏꯆꯧꯅ ꯍꯥꯏꯔꯤꯕ ꯏꯕꯥꯅꯤ ꯑꯃꯨꯛ ꯂꯣꯏꯅꯔꯝꯗꯕꯗꯤ ꯕꯕꯥꯒ ꯃꯃꯥꯒꯗ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯇꯝꯊꯣꯛꯀꯅꯤ ꯍꯥꯏꯌꯦ. ꯅꯪ ꯑꯗꯨꯒꯤ ꯀꯤꯖꯕ ꯐꯥꯎꯕ꯭ꯔꯥ? ꯍꯁꯤꯅꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯛꯏ. ꯁꯨꯋꯦꯟꯁꯅꯥꯅ ꯑꯃꯨꯛ, ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯟꯅꯒꯨꯝ ꯂꯣꯏꯅꯕꯁꯦ ꯈꯔ ꯍꯜꯂꯁꯤ. ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯁꯨ ꯇꯣꯏꯅ ꯁꯥꯔꯒꯨꯝꯁꯤ. ꯃꯁꯤꯅ ꯏꯕꯥꯅꯤ ꯂꯥꯞꯅꯔꯁꯤ ꯍꯥꯏꯕ ꯅꯠꯇꯦ. ꯍꯁꯤꯅꯥꯁꯨ ꯇꯞꯅ, ꯅꯨꯃꯤꯗꯥꯡꯗꯨ ꯍꯁꯤꯅꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯏꯕꯈꯛꯅꯤ. ꯂꯥꯏꯔꯤꯛꯇꯨ ꯈꯣꯏꯖꯤꯡꯅ ꯄꯥꯕꯗꯤ ꯅꯠꯇꯦ. ꯃꯃꯤꯠꯇꯨꯅ ꯂꯥꯏꯔꯤꯛꯇ, ꯋꯥꯈꯜꯗꯨꯅ ꯃꯪꯂꯥꯟꯗ ꯇꯥꯎꯔꯤ. ꯃꯥ ꯋꯥꯈꯜꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗꯦ. ꯁꯨꯋꯦꯟꯁꯅꯥꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯗꯨ ꯃꯥ ꯈꯥꯡꯂꯤ. ꯋꯥꯍꯦꯞꯁꯨ ꯃꯆꯟꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ, ꯑꯕꯦꯝꯃ, ꯏꯃꯥꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯍꯧꯔꯦ. ꯋꯥꯍꯦꯞꯅ ꯍꯥꯏꯔꯤꯕꯗꯨ ꯍꯁꯤꯅꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯈꯤꯕꯅ ꯇꯥꯔꯝꯗꯦ. ꯑꯗꯨꯅ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯂꯝꯗꯦ. ꯋꯥꯍꯦꯞꯁꯨ ꯍꯟꯗꯛꯇꯤ ꯆꯪꯁꯤꯜꯂꯛꯂꯒ ꯈꯣꯟꯖꯦꯜꯗꯨ ꯍꯧꯇꯛ, ꯑꯕꯦꯝꯃ, ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯕꯅꯤ. ꯍꯟꯗꯛꯇꯤ ꯍꯁꯤꯅꯥꯁꯨ ꯏꯈꯪ ꯈꯪꯅ, ꯏꯆꯥ, ꯀꯩ ꯍꯥꯏꯕꯅꯣ? ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯕ. ꯏꯆꯥ, ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯁꯦ ꯏꯊꯟ ꯊꯜꯂꯦ, ꯆꯥꯛꯇꯣ ꯆꯥꯔꯔꯣꯏꯒꯦ. ꯀꯥꯔꯟ ꯇꯧꯒꯅꯨ ꯑꯕꯦꯝꯃ, ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯟꯁꯤ. ꯆꯥꯛ ꯆꯥꯅꯤꯡꯗꯤꯌꯦ. ꯑꯗꯨꯗꯤ ꯀꯩ ꯁꯦꯝꯃꯛꯎꯒꯦ? ꯀꯔꯤꯝ ꯆꯥꯅꯤꯡꯗꯦ. ꯆꯥꯛ ꯆꯥꯁꯦ ꯌꯥꯗꯕꯩ ꯑꯕꯥꯆꯟꯗ ꯍꯥꯏꯗꯣꯛꯎꯔꯥ? ꯅꯠꯇ꯭ꯔꯒ ꯅꯝꯗꯅ ꯏꯜꯂꯒ ꯄꯤꯖꯧ ꯍꯥꯏꯕ꯭ꯔꯥ? ꯍꯁꯤꯅꯥ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯕꯨ ꯀꯤꯅ ꯆꯠꯆꯕꯤꯅꯤ. ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ, ꯌꯥꯔꯦ ꯏꯆꯥ, ꯑꯩ ꯆꯥꯛ ꯆꯥꯔꯒꯦ. ꯋꯥꯍꯦꯞꯁꯨ ꯃꯆꯟꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯏ. ꯅꯣꯛꯅ ꯅꯣꯛꯅꯁꯨ, ꯅꯣꯡꯇꯁꯨ ꯆꯔꯥ ꯍꯦꯟꯗꯕ ꯅꯪꯅ ꯀꯔꯤꯝ ꯆꯥꯅꯤꯡꯗꯦ ꯀꯥꯏꯅ. ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯍꯧꯒꯦ ꯏꯆꯥ? ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯍꯧꯋꯦ. ꯍꯁꯤꯅꯥ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨ ꯃꯕꯨꯡꯗ ꯈꯪꯍꯟꯅꯤꯡꯂꯝꯗꯦ. ꯑꯗꯨꯅ ꯅꯣꯛꯂꯒ,
ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨꯗꯤ. ꯍꯧꯖꯤꯛꯇ ꯀꯔꯤꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯪꯕꯣ? ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯉꯦꯕ. ꯋꯥꯏꯞꯁꯨ ꯅꯣꯛꯂꯒ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ. ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩ ꯑꯕꯥꯖꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯅꯤ. ꯀꯩꯒꯤ? ꯀꯩꯁꯨ ꯂꯩꯇꯦ, ꯁꯨꯝ ꯂꯩꯔꯨꯒꯦ ꯇꯧꯅꯤ. ꯑꯗꯨ ꯅꯪꯁꯨ ꯂꯩꯔꯨꯁꯤꯗꯅ. ꯇꯜꯂꯦ ꯑꯩꯗꯤ. ꯅꯪꯗꯤꯅꯦ ꯑꯗꯨꯝ ꯇꯟꯗꯅ ꯂꯩꯔꯕꯅꯤ. ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯃꯕꯨꯡ ꯃꯆꯟ ꯑꯅꯤꯗꯨꯁꯨ ꯆꯥꯛꯁꯪ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯀꯟꯐꯔꯦꯟꯁ ꯀꯣꯜꯗꯅꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯐꯦꯂꯤꯛꯁꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯃꯣꯏꯅꯁꯨ ꯀꯩꯁꯨ ꯌꯥꯅꯤꯡꯂꯣꯏꯅ. ꯅꯨꯡꯁꯤꯅꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ. ꯍꯧꯖꯤꯛ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯟꯅ ꯍꯧꯔꯤꯁꯤꯅꯤ. ꯒ꯭ꯔꯦꯁꯣꯟꯅ ꯑꯃꯨꯛ ꯃꯕꯨꯡꯗꯨꯅ ꯌꯥꯗ꯭ꯔꯤꯕꯗꯨꯒꯨꯝꯅ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯅꯤꯡꯂꯣꯏ. ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯒꯤ ꯕꯕꯥ ꯃꯃꯥꯒꯅꯁꯨ ꯌꯥꯅꯤꯡꯂꯣꯏ. ꯃꯔꯨꯞ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯌꯦꯟꯁꯅꯥꯅ ꯂꯥꯏ ꯂꯥꯛꯇꯨꯅ ꯊꯦꯡꯅꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯁꯤꯅꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯂꯣꯏ. ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯍꯛꯆꯥꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯊꯋꯥꯏꯁꯤꯅꯗꯤ ꯃꯥꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ. ꯒ꯭ꯔꯦꯁꯣꯟꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯂꯦꯝꯅ ꯃꯥꯡꯗꯕꯅꯤ. ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯉꯥꯜꯍꯜꯂꯣ. ꯐꯦꯂꯤꯛꯁꯅ ꯑꯃꯨꯛ ꯙꯔꯃꯒꯤ ꯑꯣꯏꯕ ꯄꯜ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯑꯣꯏꯌꯨꯀꯣ ꯅꯕꯥꯅꯤ. ꯁꯨꯌꯦꯟꯁꯅꯥꯅ ꯃꯥꯒ ꯊꯨꯡꯅꯔꯣꯏꯗꯕ ꯂꯩꯔꯕ, ꯃꯥꯒ ꯀꯥꯏꯅꯒꯗꯕ ꯂꯩꯔꯕ, ꯑꯩ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ. ꯃꯇꯥꯎꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯐꯦꯂꯤꯛꯁ ꯑꯃꯗꯤ ꯒ꯭ꯔꯦꯁꯣꯟ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ. ꯐꯦꯂꯤꯛꯁꯅ ꯇꯞꯅ ꯃꯇꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯁꯨꯍꯦꯟ, ꯑꯗꯨꯝꯅꯁꯨ ꯈꯟꯒꯅꯨ. ꯃꯗꯨꯗꯤ ꯄꯥꯡꯗꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ. ꯑꯗꯨꯒꯤ ꯃꯍꯨꯠ ꯍꯁꯤꯅꯥꯕꯨ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯒ꯭ꯔꯦꯁꯣꯟꯅ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ. ꯀꯔꯤꯒꯤ ꯋꯥꯈꯜ ꯑꯗꯨ ꯄꯤꯛꯁꯤꯜꯂꯤꯕꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯒꯗꯕꯁꯨ ꯅꯠꯇꯦ. ꯁꯨꯌꯦꯟꯁꯅ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤ. ꯇꯥꯡꯅ ꯐꯪꯕ ꯄꯨꯟꯁꯤꯅꯤ. ꯑꯗꯨꯃꯛꯅ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯥꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯃꯄꯣꯛꯄꯨ, ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯖꯒꯅꯤ. ꯑꯩꯒꯤ ꯊꯋꯥꯏꯁꯤꯒ ꯍꯛꯆꯥꯡꯁꯤꯒ ꯂꯣꯏꯅꯗꯨꯅ ꯇꯥꯏꯕꯪꯁꯤꯗꯗꯤ ꯑꯩ ꯂꯩꯔꯣꯏ. ꯁꯨꯌꯦꯟꯁꯅꯥꯒꯤ ꯃꯇꯧꯁꯤꯗ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯅꯣꯡ ꯅꯤꯅꯤꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ. ꯋꯥꯏꯐꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ. ꯃꯕꯨꯡꯅ ꯃꯌꯨꯝꯗ ꯂꯩꯇꯕꯅ ꯍꯁꯤꯅꯥꯒ ꯁꯨꯌꯦꯟꯁꯅꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ. ꯁꯨꯌꯦꯟꯁꯅꯥꯅ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯂꯤ. ꯅꯣꯡꯗꯣꯜꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯖ ꯇꯨꯃꯤꯟ ꯂꯦꯞꯂꯤ. ꯑꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯁꯤꯅꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ. ꯔꯤꯡ ꯑꯃ ꯑꯅꯤ ꯆꯠꯄꯒ ꯍꯁꯤꯅꯥꯁꯨ ꯄꯥꯏꯈꯠꯂꯛꯏ. ꯍꯦꯜꯂꯣ. ꯁꯨꯌꯦꯟꯁꯅꯥ ꯇꯞꯅ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯈꯨꯔꯥ ꯅꯩꯅꯔꯝꯕꯅꯤ. ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯣꯔꯥ? ꯊꯝꯒꯅꯨ. ꯀꯩꯒꯤ? ꯏꯆꯧ ꯂꯥꯛꯂꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯨꯛ ꯐꯪꯉꯔꯣꯏ. ꯑꯗꯨꯅ ꯏꯆꯧꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯁꯥꯟꯅꯍꯧꯁꯦ. ꯍꯁꯤꯅꯥꯒꯤ ꯋꯥꯗꯨꯗ ꯁꯨꯌꯦꯟꯁꯅꯥ ꯇꯞꯅ ꯅꯣꯛꯂꯛꯏ. ꯍꯁꯤꯅꯥꯁꯨ ꯏꯇꯞ ꯇꯞꯅ ꯀꯩꯒꯤꯅꯣ ꯅꯣꯛꯏꯗꯣ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯅꯣꯛꯅꯤꯡꯕꯩ ꯅꯣꯛꯏꯖꯥꯠꯅꯤ. ꯁꯨꯌꯦꯟꯁꯅꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯦꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ. ꯃꯔꯝꯗꯤ ꯏꯕꯥꯅꯤꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯅꯠꯇꯦ, ꯊꯥ ꯀꯌా, ꯆꯍꯤ kaya ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ
ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯀꯩꯗꯧꯅꯨꯡꯗ ꯇꯥꯔꯣꯏ. ꯅꯨꯡꯁꯤꯅꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ. ꯑꯌꯦꯠ ꯑꯄꯟ ꯍꯥꯟꯅ ꯂꯥꯛꯑꯦ. ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯁꯨ ꯂꯥꯛꯈꯤꯕ ꯌꯥꯔꯤꯕꯅꯤ. ꯍꯁꯤꯅꯥꯁꯨ ꯇꯞꯅ ꯑꯃꯨꯛ, ꯂꯥꯛꯈꯤꯕ ꯌꯥꯔꯤꯕ ꯅꯠꯇꯦ, ꯂꯥꯛꯀꯗꯧꯔꯤꯕꯅꯤ. ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯥ, ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯀꯌꯥ ꯂꯩ ꯍꯥꯏꯅ. ꯂꯥꯏꯅꯤꯡ ꯂꯤꯆꯠ, ꯆꯠꯅꯕꯤ ꯙꯔꯃ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕꯅꯤ. ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ. ꯍꯁꯤꯅꯥ ꯇꯨꯃꯤꯟ ꯇꯥꯔꯤ. ꯁꯨꯌꯦꯟꯁꯅꯥꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯑꯦ. ꯐꯔꯦꯁꯦ, ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ. ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ? ꯀꯥꯡꯁꯣꯏ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ. ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯋꯦ. ꯑꯗꯣ ꯅꯪꯗꯤ? ꯌꯦꯔꯨꯝ ꯊꯣꯡꯕ. ꯍꯥꯎꯕꯅꯤ. ꯁꯨꯌꯦꯟꯁꯅꯥ ꯍꯟꯗꯛꯇꯤ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯁꯤꯅꯥꯕꯨ ꯀꯧꯔꯗꯨꯅ, ꯍꯁꯤꯅꯥ, ꯅꯪꯅ ꯃꯩꯇꯩ ꯃꯧ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯐꯤꯖꯣꯜ ꯁꯦꯠꯄꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ. ꯍꯁꯤꯅꯥꯁꯨ ꯁꯣꯝꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ, ꯑꯩꯅꯁꯨ ꯐꯤꯖꯣꯜꯗꯣ ꯌꯥꯝ ꯁꯦꯠꯅꯤꯡꯉꯦ. ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯦꯠꯍꯟꯒꯅꯤ. ꯃꯤꯀꯨꯞꯇꯨꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ. ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯃꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏ ꯇꯥꯛꯄꯤꯗꯣꯏꯅꯤ. ꯍꯧꯖꯤꯛꯇꯩ ꯇꯥꯛꯄꯤꯕ ꯍꯧꯔꯣ ꯀꯩꯅꯣ. ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯉ ꯃꯇꯨꯡ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯇꯥꯛꯄꯤꯔꯒꯦ. ꯍꯟꯗꯛꯇꯤ ꯍꯁꯤꯅꯥꯗꯨ ꯃꯔꯩꯒꯗꯨ ꯀꯣꯜꯂꯒ, ꯇꯜꯂꯦ, ꯍꯧꯖꯤꯛ ꯇꯥꯛꯄꯤꯌꯣ. ꯍꯁꯤꯅꯥꯒꯤ ꯃꯇꯧꯁꯤꯗ ꯁꯨꯌꯦꯟꯁꯅꯥꯁꯨ ꯅꯣꯛꯂꯒ, ꯅꯔꯩꯗꯨꯗꯤ ꯀꯣꯜꯂꯛꯀꯅꯨ, ꯍꯩꯅꯗꯦ. ꯍꯁꯤꯅꯥꯁꯨ ꯍꯟꯗꯦ. ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯔꯩꯗꯨ ꯑꯗꯨꯃꯛ ꯀꯣꯟꯗꯨꯅ, ꯃꯤꯅ ꯍꯧꯖꯤꯛꯇꯩ ꯇꯥꯛꯄꯤꯕ ꯍꯧꯔꯣ ꯍꯥꯏꯔꯒ. ꯅꯔꯩꯗꯣ ꯀꯛꯆꯅꯤ. ꯁꯦꯕꯥ ꯇꯥꯛꯄꯤꯌꯣ. ꯐꯔꯦ ꯑꯗꯨꯗꯤ, ꯅꯔꯩꯗꯣ ꯀꯣꯟꯕ ꯍꯥꯟꯅ ꯑꯝꯇ ꯂꯦꯞꯈꯣ. ꯍꯟꯗꯛꯇꯤ ꯍꯁꯤꯅꯥꯁꯨ ꯅꯣꯛꯂꯒ, ꯍꯣꯏꯕ ꯂꯦꯞꯄꯦ. ꯁꯨꯌꯦꯟꯁꯅꯥꯁꯨ ꯇꯞꯅ, ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ, ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠ ꯁꯦꯡꯂꯅꯤ. ꯑꯗꯨꯒ ꯏꯔꯨ ꯃꯥꯏꯊꯔꯅꯤ. ꯑꯗꯩꯗꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯂꯥꯏ ꯃꯌꯥꯝꯗꯨꯒꯤ ꯗꯨꯛ ꯃꯩꯔꯥ ꯂꯥꯡꯂꯅꯤ. ꯑꯗꯩꯗꯤ ꯑꯃꯨꯛ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯅꯤ. ꯌꯥꯔꯦ, ꯁꯤꯐꯥꯎ ꯍꯥꯟꯅ ꯇꯥꯛꯂꯗꯤ ꯑꯇꯩꯅ ꯀꯣꯟꯅ ꯇꯥꯛꯄꯤꯔꯣ. ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯄꯗꯨꯕꯨꯗꯤ ꯑꯩꯅ ꯁꯤꯠꯄꯤꯅꯤꯗ. ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕꯗꯨꯁꯨ ꯑꯩꯅ ꯂꯨꯝꯕꯤꯅꯤ. ꯌꯥꯔꯦ ꯍꯥꯏꯕ. ꯑꯁꯦꯡꯕꯩ? ꯑꯍꯣꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯍꯁꯤꯅꯥ ꯑꯃꯗꯤ ꯔꯤꯍꯥꯅꯥ ꯀ꯭ꯂꯥꯁ ꯆꯪꯂꯛꯄꯅꯤ. ꯂꯝꯕꯤꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯅ ꯂꯥꯛꯂꯤ. ꯔꯤꯍꯥꯅꯥꯅ, ꯍꯁꯤ, ꯅꯪ ꯁꯨꯌꯦꯟꯁꯅꯥꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯤꯕꯣ? ꯏꯆꯧ ꯂꯩꯇꯕꯅꯤꯅ ꯁꯥꯟꯅꯔꯤ. ꯑꯗꯣ ꯏꯆꯧ ꯂꯥꯛꯂꯗꯤ ꯑꯃꯨꯛ ꯁꯥꯟꯅꯕ ꯐꯪꯉꯔꯣꯏ. ꯅꯪ ꯁꯨꯌꯦꯟꯁꯅꯥꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯁꯤꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, ꯅꯨꯡꯁꯤꯌꯦ, ꯌꯥꯝ ꯅꯨꯡꯁꯤ. ꯅꯕꯥꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯏꯅꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪ ꯀꯩꯗꯧꯅꯤ? ꯑꯩ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯒꯅꯤ. ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯒꯗꯤ ꯑꯩ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯣꯏ. ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯪ ꯑꯗꯨꯃꯛ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯒꯗꯧꯔꯤꯔꯥ? ꯂꯩꯒꯅꯤ. ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ. ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯕꯨꯗꯤ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯂꯣꯏ. ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯗꯒꯤ ꯇꯥꯗꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ. ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯆꯥꯟꯅꯩ. ꯊꯨꯡꯅꯕ ꯑꯣꯏꯌꯨꯀꯣ. ꯍꯁꯤꯅꯥꯁꯨ ꯅꯣꯛꯂꯒ, ꯑꯣꯏꯖꯔꯒꯦ. ꯔꯤꯍꯥꯅꯥꯁꯨ ꯅꯣꯛꯂꯛꯏ. ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ.
Suhinsana hoisu class 12 kaba hore. Felix ka Elisiagasu nungsinare. Masiga chap manana, Grayson amadi Tatiana su phajana nungsinare. Maraksida Suhinsana amadi Hasinagi marakta karisoy apan laikide. Thokaningdaba thawdoksu thokkide. Adubo maibu fina kuptuna thambadi yadabana Suhinsanagi honakliba mawngsida mama oiribi Santinasu jingnaba khara adum phawrami. Suhinsana school chatnabagidama loisili. Mama oiribi Santisu machagi manakta changlaktuna Sana imana chak thiba loire. Hoi ma. Ado Sana ichada ima kainomta haikina. Hanguma. Matangbudi yam chadri. Imana hangdoyo hangse. Suhinsana su nokmi tauraga. Ma na hangningbato adum hangu kaino. Handakti Santi su nokmi tauraga. Icha Sanabu nupiga koiraba. Adubu karibu hangnoi ma. Imana chingnaba. Hanadi ngangnaba waramba ichase kaya ngangnakidre. Mobalda yenglaga nokmi ita tawkre. Ayuk nungthil khangdakai game da sanaramba ichana game toina sanabasu ukidaba kuire. Masi nattaba mayam amasu laikre. Asi haiduna tapna nonglai Santido. Mama na haidorakliba wasida Suhinsanasu noglai. Nokpa na kanaroy. Asengbado imada kangalune. Imana ichada nupi koy haiduna kaisu chengang tawroyi. Adugi mahutne imaw oidoriduga saktum khangnagene. Suhinsana mamagi matawsida walok nindraduna tapna haige bayma. Ado nupi se pami pamde tawdoira. Ichana pamjaba nungsiba nupibu imana karigi pami pamde na haidoribano. Asengbay. Hoi mi Sana. Suhinsana nokmi tauraga. Imana su masak adum khang maminida. Santi su khangningba amaga loinana. Haima kanano ni? Uncle Samir ki machanupi Hasinado ni. Machagi bahaidu tabada mama oiribi Santi makalam na mamaithongdo kanan hanjinki. Mamagi matawda uraga Suhinsana na tapna. Mama na Hasinabo Muslim nena pamdabra. Santi khangay harai. Natte. Adugi natte. Imadi chatpi chatkari sukhairoi. Adubo makoy gisu samas ama lairibani. Hasinana hayeng matam amada ichagidamak lipira oidra haina imana pakatpani. Adugidi karisu pakatganoy ma. Manasu aybu yam nuksibani. Ado moigi mabungdunadi ibani loinabase yam sawe. Laina khanganu Sana. Mabungduna sauriba adugumna mama mapana su saugani. Nang napana apaba mi oirabaso nangonda machaningoldi piningloy. Karigino ima? Maramdi nang namaitay orubagini. Aduga nang babana su Hasinana koy anigi marise. Yaning ba natraga? Yaning daba tambangamde. Ma Santi sormapiya mahondok-laga tapna nang babana mabumamaw oy bapamdrabadi imanaso karisu tawbangamloy. Suhinsana mamagi waisingdo taraga thawai nungaijade. Machagi nungaitaba du khangladuna Santina makataraduna. Adubo nang babase adu khakna pukchal pikpa midi nate. Nang babagi mapamdaso dharmagi oiba kitnaba karisu thamdabani. Aduna Hasinabo imaw oibada nang babana karisu yaningdaba tawray.
ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯕ ꯁꯨꯏꯟꯁꯅꯥ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯁꯥꯟꯇꯤꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯌꯨ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯅꯪ ꯕꯕꯥꯅꯁꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯣꯏ ꯍꯥꯏꯕꯁꯤꯃꯁꯨ ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯃꯣꯏ ꯃꯃꯥ ꯕꯕꯥꯗ ꯐꯖꯅ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯅꯤꯅ? ꯌꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯃꯇꯥꯡ ꯆꯥꯔꯕ ꯀꯥꯟꯗ ꯃꯃꯥꯒ ꯕꯕꯥꯒꯅ ꯍꯥꯏꯅꯕ ꯆꯠꯄꯤꯌꯨꯀꯣ꯫ ꯁꯥꯟꯇꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯆꯥꯒꯤꯕꯨ ꯆꯠꯇ꯭ꯔꯗꯤꯀꯣ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯏꯟꯁꯅꯥꯁꯨ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯩ꯫